Hojik yamna thajadaba mawongda Americaga Indiaga trade war asi aroibida tawthatnare. Masigi Fibam masi henna Lusilakli US ki President Donald Trump na India da karem kathaina basu leptri. India ga makha tana thabak kaya ama tawminaba ngamnaroi haikre. Aduna diplomatic ki mari da yamna faramba India amadi America gi mari asi handak yamna sokchilakle haiba tare. America gi yeknaba haibadu oikre India si aduga India ga chauna yeknaba oiramba yumthangnariba leibak China hojikti India gi khwaidagi nusinaba marup leibak ama oirakadore haibagi thajabasu leire. Russia, China, India, Brazil hairiba leibak singasi punsillaga malem asida America bu namthanaba hotnagadori. Aduna Russia, China, India, Brazil hairiba leibak singasina America sibu naithekadori. Aduna athuba matamda Prime Minister Modi su China da satlaba yai haina official oiba report amasu lagli. Hojik tawriba mawong asi thainagi Cold War asi amuk halakle. US President Trump na India da sada kunmangagi tarif lauthokraba matungda inaw na amuk ahenba kunmanga amaga hapchinduna hojikti India da pulapna sada yangkai tarif thamjinkhre. Masina maram oiraga global market ta ahongba sauna lakadori. Masigi tawriba mawong asi expert singna phongdokhiba ingkumja 2030 da China na malemgi oina top economic country oiraba yai aduga India na second economic country ama oiraba yai haiba sigi matang asida hojik US ki President Donald Trump na kok saba hore. Aduna US ki President Donald Trump na ngasi India gi mathakta ahenba sada kunmanga gi tarif asi thamjilaktuna hojik phawbada India gi mathakta US na thamlakhiba tarif asi pulapna sada yangkhai yaukhravani. Mataw asum tawna Trump gi thawong asi India na Russia dagi makha tana thaw leibagi mayokta chatharakpani su hairi. Panba yabadi numit humni gi mamangda Trump na India da ahanba oina sada kunmanga gi tarif thamjilakhiba adu August ki tang 8 asidagi satnaba hawgadabani adubu inaw nawna amuk sada kunmanga gi tarif asi amuk hanna thamjilakhiba asina tang 8 tagi paraga numit kunma thoinigi manungda satnaba hawgani su hairi. President Trump na India da inaw na sada kunmanga gi tarif yak thamkhibaga mahakna phongdokhibada hojik su India lengakna Russia dagi thaw makhatana adumak leiri haiba asi khangmangamle. Masigi matung inna US ki constitution na piba president na piba power asi sijinaduna amadi panba yaba lo kaya ama panduna India gi mathakta ahenba sada kunmanga gi tarif asi thamkhibani haina phongdokli. Asumna President Trump na India gi mathakta handak laukhalakliba khongthang kaya asigi matang asida India gi oiba maikaidagi yaningdabasu phongdokhi. President Trump gi miyeng amadi mahakna paikhatliba thabak thoramsing asi tasengna laibak thiba amani hairi. Maram sadaba thawongsing asi India bu tasengna target tawduna chatharakpani haina su US ki President gi mafamda India na maran siri amadi asaubasu phongdokhi. President Trump na India gi mathakta handak laukalakliba khongthang asida mahak ki miyengda India na Russia dagi thaw leiriba asi hojik Russia amadi Ukraine leibak ani asigi matam kuiraba lan asigi matang asida India na hakthengna na Russia da hairiba lan asida Russia na chathariba lan asipu saugatli haina maran sikibani. Aikhoi khudingmakna khangi madudi President Trump na hojik mahak ki mangna taraga leiriba asi Russia amadi Ukraine gi matam kuiraba lan asi athuba matamda loisinba asini adubu India na Russia dagi yamlaba thaw leiriba sina maram oiraga Ukraine da thokliba lan asi loisinba ngamhandre amasung lan asi makhatana sathanaba honarakpada India gi thawong asina mateng pangba oina thokle hairi. Masina maram oiraga India da thamkhiba tarif adu kharaga amuk hapkatlaga hojikti sada yangkhai oikhre. Masigi khongthang asida India na amuk su hairi madudi President Trump na tarif asibu khulai oina sijinaraga India da target tawraga kihan khangaliba asi tasengna maram sadaba amasung mathung maram khangdaba thawong amani hairi. Matang asida India gi oina di leibak asigi national interest amadi senmitlon gi oiba security asi ngaktuna thamnabagi damakta mathau taba thabak thoramsing asi lokhatkani hairi. Aduna tasengna India asi Trump na ipen pendre haiba tare. President Trump na India asi karbar gi afaba khongbu ama sunati haina phongdokhi. India na Russia dagi thaw leibagi damakta makha tana India da sairak piba oina
ꯄꯨꯡ 12 ꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯇariff ꯑꯁꯤ ꯍꯦꯟꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ USAꯅ ꯏꯟꯗꯤꯌꯥꯗ tariff ꯆꯥꯎꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯃꯗꯤ ꯂꯥꯟꯒꯤ ꯈꯨꯠꯁꯨ-ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯂꯩꯕꯁꯤꯒꯤ ꯃꯊꯛꯇ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯗꯨꯗꯤ US President Trumpna ꯍꯥꯏꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯃꯔꯝꯗ ꯃꯤꯁꯤꯡꯅ ꯍꯥꯏꯅꯤꯡꯗꯕ ꯇꯝꯊꯣꯛꯅꯤꯡꯗꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ ꯃꯗꯨꯗꯤ ꯏꯟꯗꯤꯌꯥ ꯑꯁꯤ tariff ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯅ ꯂꯧꯕ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯃꯤ ꯑꯇꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯃꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ tariffsꯤꯡ ꯋꯥꯡꯅ ꯂꯧꯕ ꯊꯦꯡꯅꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯂꯧꯔꯤꯕ tariff ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯏꯟꯗꯤꯌꯥꯗ ꯄꯣꯠ ꯌꯣꯟꯕꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯔꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯑꯁꯤ ꯀꯔꯕꯥꯔꯗ ꯑꯐꯕ ꯈꯣꯡꯕꯨ ꯑꯃ ꯅꯠꯇ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ USꯇ ꯄꯣꯠꯂꯝ ꯀꯌꯥꯃꯔꯨꯝ ꯌꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯌꯣꯟꯕ ꯉꯝꯗꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯏꯟꯗꯤꯌꯥꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ 15%ꯒꯤ tariff ꯑꯁꯤ ꯂꯧꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯍꯦꯟꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯏꯟꯗꯤꯌꯥꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯗ ꯆꯩꯔꯥꯛ ꯄꯤꯕ ꯑꯣꯏꯅ ꯑꯍꯦꯟꯕ 15%ꯒꯤ tariff ꯑꯁꯤ ꯊꯝꯖꯤꯟꯗꯨꯅ ꯄꯨꯂꯞꯅ 50 ꯑꯁꯤ ꯁꯨꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯒꯤ ꯃꯦꯆꯤꯟꯒꯤꯗꯃꯛꯇ ꯆꯥꯛꯊꯥꯛ ꯍꯨꯜꯂꯤꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ US ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯃꯔꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯔꯕꯥꯔꯒꯤ ꯑꯣꯏꯕ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯦꯗꯤꯌꯥꯗ ꯋꯥ ꯍꯪꯕꯁꯨ ꯂꯩꯈꯤ ꯃꯗꯨꯗ ꯇ꯭ꯔꯝꯞꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯕꯗ ꯑꯄꯟꯕ ꯑꯣꯏꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯅ tariff ꯌꯥꯝꯅ ꯆꯥꯎꯅ ꯂꯧꯕ ꯑꯁꯤꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯁꯤꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯗꯨꯗꯤ US ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ ꯑꯅꯤꯃꯛ ꯑꯁꯤꯅ ꯔꯁꯤꯌꯥꯒ ꯀꯔꯕꯥꯔ ꯀꯌꯥ ꯑꯃꯁꯨ ꯇꯧꯃꯤꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯅꯨꯡ ꯃꯄꯥꯟ ꯃꯥꯟꯅꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯉꯤ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯅ USA ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟ EU ꯑꯅꯤꯃꯛ ꯑꯁꯤꯁꯨ ꯔꯁꯤꯌꯥꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯀꯔꯕꯥꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯇꯧꯃꯤꯟꯅꯔꯤ꯫ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕ ꯍꯧꯈꯤꯕꯁꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯣꯏꯜ ꯁꯄ꯭ꯂꯥꯏꯁꯤꯡ ꯑꯁꯤ ꯌꯨꯔꯣꯞꯇ ꯊꯩꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ USAꯅꯁꯨ ꯏꯟꯗꯤꯌꯥꯗ ꯒ꯭ꯂꯣꯕꯦꯜꯒꯤ ꯏꯅꯔꯖꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯗꯒꯤ ꯊꯥꯎ ꯂꯩꯕꯗ ꯁꯧꯒꯠꯈꯤꯕ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯔꯝ ꯆꯥꯗꯕ ꯑꯃꯁꯨꯡ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥꯗ ꯇꯥꯔꯒꯦꯠ ꯇꯧꯕ ꯃꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯔꯤꯕ ꯊꯥꯎ ꯑꯁꯤꯗꯤ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯒ ꯌꯥꯝꯅ ꯈꯦꯟꯅꯕ ꯃꯑꯣꯡ ꯑꯃꯗ USA ꯑꯃꯗꯤ EUꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯃꯌꯥꯝ ꯑꯁꯤꯗꯤ ꯖꯥꯇꯤꯒꯤ ꯑꯣꯏꯕ ꯊꯥꯛꯇ ꯇꯉꯥꯏꯐꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩꯗꯒꯤ ꯑꯃꯦꯔꯤꯀꯥꯗ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯇꯧꯔꯤꯕ ꯀꯔꯕꯥꯔ ꯑꯁꯤ ꯏꯅꯔꯖꯤ ꯈꯛꯇ ꯅꯠꯇꯅ ꯐꯔꯇꯤꯂꯥꯏꯖꯔ, ꯃꯥꯏꯅꯤꯡ ꯄ꯭ꯔꯗꯛꯠꯁ, ꯀꯦꯃꯤꯀꯦꯜ, ꯑꯥꯏꯔꯟ ꯑꯃꯗꯤ ꯁ꯭ꯇꯤꯜ ꯑꯗꯨꯒ ꯃꯦꯁꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯏꯀ꯭ꯋꯤꯞꯃꯦꯟ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ USꯀꯤ ꯑꯣꯏꯅꯁꯨ ꯃꯈꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯏꯟꯗꯁꯇ꯭ꯔꯤꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯗꯒꯤ ꯌꯨꯔꯦꯅꯤꯌꯝ ꯍꯦꯛꯁꯥꯐ꯭ꯂꯣꯔꯥꯏꯗ ꯀꯌా ꯑꯃꯁꯨ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯒ EV ꯏꯟꯗꯁꯇ꯭ꯔꯤꯒꯤꯗꯃꯛꯇꯁꯨ ꯄꯂꯥꯗꯤꯌꯝ ꯑꯗꯨꯒ ꯐꯔꯇꯤꯂꯥꯏꯖꯔ ꯑꯃꯗꯤ ꯑꯇꯩ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯃꯤꯀꯦꯜ ꯀꯌꯥ ꯑꯃꯁꯨ USAꯅ ꯔꯁꯤꯌꯥꯗꯒꯤ ꯂꯩꯕꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯛ ꯑꯁꯤꯗ ꯔꯁꯤꯌꯥꯅꯁꯨ ꯀꯔꯕꯥꯔꯒꯤ ꯋꯥꯊꯣꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯕꯨ ꯁꯄꯣꯔꯠ ꯇꯧꯔꯗꯨꯅ ꯏꯟꯗꯤꯌꯥꯅ ꯀꯔꯝꯕ ꯈꯣꯡꯕꯨꯁꯤꯡꯒ ꯀꯔꯕꯥꯔ ꯄꯨꯟꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯄꯥꯝꯕ ꯈꯟꯖꯅꯕꯒꯤ ꯍꯛ ꯂꯩ ꯍꯥꯏꯅꯁꯨ ꯅꯥꯀꯣꯏꯅꯅ ꯔꯁꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯁꯥꯒꯤ ꯀꯔꯕꯥꯔꯒꯤ ꯄꯥꯔꯠꯅꯔꯁꯤꯡ ꯑꯗꯨ ꯈꯟꯅꯕꯒꯤ ꯍꯛ ꯂꯩ꯫ ꯀꯔꯝꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯑꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗු ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯂꯦꯞꯆꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯕꯒꯤ ꯍꯛ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅꯁꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯣꯏꯒ ꯅꯝꯐꯨꯗ ꯀꯔꯕꯥꯔ ꯑꯁꯤ ꯇꯧꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯅ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯀꯦꯠꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯂꯩꯍꯟꯒꯅꯤ ꯍꯥꯏꯅꯁꯨ ꯔꯁꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯗ ꯋꯥꯔꯅꯤꯡ ꯇꯧꯈꯤ꯫ ꯂꯩꯕꯥꯛ ꯑꯃꯗ ꯀꯔꯕꯥꯔ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯒꯗꯕꯅꯤ ꯑꯃꯁꯨꯡ ꯀꯅꯥꯒ ꯀꯔꯕꯥꯔ ꯑꯁꯤ ꯇꯧꯃꯤꯟꯅꯒꯅꯤ,
ꯀꯅꯥꯒ ꯇꯧꯃꯤꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯑꯁꯤ USAꯅ ꯄꯤꯒꯗꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯀꯔꯕꯥꯔ ꯑꯁꯤ ꯇꯧꯕꯗ USAꯅ ꯇꯁꯦꯡꯅ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯍꯥꯏꯈꯤ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯁꯤꯌꯥꯅ ꯃꯁꯤ ꯊ꯭ꯔꯦꯠ ꯑꯃ ꯑꯣꯏꯅ ꯂꯧꯏ ꯍꯥꯏꯔꯤ ꯇꯁꯦꯡꯅ USꯀꯤ ꯃꯊꯣꯡ ꯍꯨꯛꯇ꯭ꯔꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯤ ꯑꯃꯗꯤ ꯀꯔꯕꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤꯗ ꯃꯁꯤꯒꯤ ꯐꯖꯔꯕ ꯃꯔꯤ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯅ USꯗ ꯃꯔꯥꯟ ꯆꯥꯎꯅ ꯁꯤꯔꯤ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯤꯒꯦꯜ ꯑꯣꯏꯗꯕ ꯊꯧꯑꯣꯡ ꯑꯃꯅꯤ USꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯂꯩꯕꯥꯛ ꯑꯃꯒꯨꯝꯅ ꯎꯕ ꯌꯥꯔꯣꯏ ꯁꯣꯕꯔꯦꯟ ꯂꯩꯕꯥꯛꯁꯤꯡ ꯑꯗꯨꯅ ꯀꯔꯕꯥꯔꯒꯤ ꯑꯣꯏꯕ ꯂꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯆꯠꯊꯕ ꯌꯥꯏ ꯃꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯑꯁꯤ ꯇꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯑꯃꯦꯔꯤꯀꯥ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯀꯔꯕꯥꯔꯒꯤ ꯑꯣꯏꯕ ꯂꯥꯟꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤ ꯁꯪꯍꯥꯏ ꯀꯣꯑꯣꯄꯔꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SCOꯒꯤ ꯁꯃꯤꯠꯀꯤꯗꯃꯛꯇ ꯊꯥ ꯑꯁꯤꯒꯤ ꯇꯥꯔꯤꯛ 38ꯗꯒꯤꯅ ꯃꯊꯪꯒꯤ ꯊꯥ ꯑꯃ ꯐꯥꯎꯕ ꯆꯩꯅꯥꯒꯤ ꯇꯤꯌꯥꯟꯖꯤꯟꯗ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯗꯧꯔꯤ ꯍꯥꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯆꯩꯅꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯇꯥꯟꯖꯥ ꯑꯃꯁꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯒꯤ ꯍꯟꯗꯛꯀꯤ ꯆꯩꯅꯥꯗ ꯈꯣꯡꯆꯠ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗ ꯏꯪ ꯀꯨꯝꯖꯥ 2020ꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯒꯜꯋꯥꯟ ꯚꯦꯂꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅ ꯆꯩꯅꯗꯨꯅ ꯑꯁꯤ ꯑꯅꯥ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯔꯤ ꯑꯁꯤ ꯊꯝꯕ ꯂꯦꯞꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯃꯔꯤ ꯑꯁꯤ ꯐꯒꯠꯍꯟꯕ ꯉꯝꯗꯅ ꯂꯥꯛꯈ꯭ꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ 6ꯀꯤ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯆꯩꯅꯥꯗ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯃꯣꯗꯤꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯩꯅꯥꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2019ꯗꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯇariffꯀꯤ ꯊ꯭ꯔꯦꯠ ꯃꯔꯛ ꯑꯁꯤꯗ ꯃꯣꯗꯤꯅ ꯆꯩꯅꯥꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ USꯗꯗꯤ ꯌꯥꯝꯅ ꯀꯣꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯆꯩꯅꯥ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯅ ꯈꯣꯡꯕꯨ ꯑꯣꯏꯅ ꯆꯠꯃꯤꯟꯅꯗꯨꯅ ꯒ꯭ꯂꯣꯕꯦꯜꯒꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯃꯦꯔꯤꯀꯥꯗ ꯅꯨꯡꯅꯥꯡꯕꯁꯨ ꯐꯥꯎꯔꯤ ꯑꯃꯔꯣꯝꯗꯁꯨ ꯇariffꯀꯤ ꯆꯔꯥꯡꯅꯕ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯖꯤꯠ ꯗꯣꯚꯥꯜꯁꯨ ꯔꯁꯤꯌꯥꯗ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤꯒꯤ ꯇꯥꯂꯛ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯆꯥꯗ 15ꯒꯤ ꯑꯍꯦꯟꯕ ꯇariff ꯑꯃꯨꯛ ꯍꯟꯅ ꯊꯝꯖꯤꯜꯂꯛꯇꯨꯅ tariff ꯑꯁꯤ ꯄꯨꯂꯞꯅ 50 ꯑꯁꯤ ꯌꯧꯔꯛꯈꯤꯕꯁꯤꯗ ꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯑꯖꯤꯠ ꯗꯣꯚꯥꯜꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯖꯤꯠ ꯗꯣꯚꯥꯜꯅ ꯔꯁꯤꯌꯥꯒꯤ ꯂꯩꯉꯥꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯔꯁꯤꯌꯥꯗꯒꯤ ꯏꯟꯗꯤꯌꯥꯅ ꯂꯩꯔꯤꯕ ꯊꯥꯎꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯇꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯇariffꯅ ꯍꯦꯟꯅ ꯁꯣꯛꯍꯜꯂꯣꯏꯗꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯥꯎꯗꯝꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯟꯗꯤꯌꯥꯒꯤ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔꯁꯨ ꯔꯁꯤꯌꯥꯗ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯁꯨ ꯊꯥ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯕꯒꯤꯁꯨ ꯄꯥꯎ ꯑꯃ ꯂꯩꯔꯤ ꯑꯁꯨꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯏꯟꯗꯤꯌꯥꯗ ꯊꯝꯂꯛꯂꯤꯕ ꯇariffꯀꯤ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯃꯣꯗꯤꯅ ꯆꯩꯅꯥꯗ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯨꯇꯤꯟꯅ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯅ ꯈꯣꯡꯕꯨ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ मालेम असिदा अमेरिका असिबु नमथनबगिदमक्ता थौरम पोरम कया अमा यात्पा याय हाइनसु एक्सपर्टसिंगना फोंदोक्ली मसिदा मखा ताबा ओइना यूएस की माइकैदगी करी करी रिएक्शन लाक्पनो हाइबदुसु यंगमिनरसि।